ꯊꯥꯖꯔꯦ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯨꯇꯔꯥꯝ ꯅꯣꯛꯆꯔꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ ꯅ꯭ꯌꯨ ꯄꯕ꯭ꯂꯤꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯆꯠꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2:30 ꯇꯥꯕꯗ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ ꯅ꯭ꯌꯨ ꯄꯕ꯭ꯂꯤꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯃꯩ ꯆꯥꯛꯄꯗꯨꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕ꯭ꯂꯣꯛ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯄꯨꯡ 2 ꯃꯩ ꯆꯥꯛꯈꯤ ꯍꯥꯏꯔꯦ ꯃꯩ ꯆꯥꯛꯄꯗꯨꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯠ 3 ꯂꯦꯞꯇꯣꯞ 2 CCTV ꯀꯦꯃꯦꯔꯥ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯊꯧꯕꯥꯜ ꯐꯥꯌꯔ ꯁꯔꯚꯤꯁꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯗꯤ ꯑꯁꯣꯛꯄꯟ ꯌꯥꯎꯈꯤꯗꯦ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯂꯕ ꯃꯤꯌꯥꯝꯅ ꯍꯩꯔꯣꯛ ꯏꯕꯣꯇꯣꯝꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯇꯣꯝꯕꯤ ꯂꯩꯈꯤꯗꯕꯒꯤ 12 ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯉꯁꯤ ꯍꯩꯔꯣꯛꯇ ꯂꯩꯕ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯇꯣꯝꯕꯤ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯥꯡꯂꯨꯞ ꯑꯃꯁꯨꯡ ꯖꯥꯇꯤꯒꯤ ꯈꯦꯠꯅꯕ ꯂꯩꯇꯕ ꯂꯩꯉꯥꯛ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯍꯥꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯇꯣꯝꯕꯤ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯥꯏꯈꯉꯝ ꯑꯇꯩ ꯃꯤꯅꯤꯁꯇꯔ MLA ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯇꯣꯝꯕꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯕꯨ ꯁꯤꯡꯊꯥꯅꯈꯤ इम्फाल दिमापुर लंबी की तोंगान मफमसिंगदा लेरिबा लंबी फत्तबसिंग सेमजिलु हाइबा दाबी तौदुना सदर हिल्स ता लेबा तोंगान सिविल सोसाइटी ऑर्गेनाइजेशन सिंगना नेशनल हाईवे दा चटखिबा डिसेंबर की तांग अनिगी अहिंग नुंगाइदगी सतरखिबा इकोनॉमिक ब्लॉकेट हंदोखरे सिविल सोसाइटी ऑर्गेनाइजेशन सिंगी मियोय सिंगा MLA नेमचा किबगेनगा वारी सानरबा मतुंगदा अथुबा मतमदा लंबी सेम हौरगनी हाइना थाजबा पीबदगी खोंजंग हंदोखिबनी हाइरे मुतुआ म्यूजियम अमदी पीपल्स अवेयरनेस फॉर नेशनल एडवांसमेंट पानाना सिंधुना मणिपुर की वांगमदा खुंदाख्रबा मैतै सिंबु तरामना ओपगा लोइनना सागलेन अमा सामिनख्रे उरिपोक सामुसंग उकुदा लेबा थोकसोम थोइबगी युमदा पांथोखिबा थौरम अदुदा मुतुआ म्यूजियम की डायरेक्टर मुतुआ बहादुर म्यांमार दगी सुंदर गोपाल बांग्लादेश दगी AK शेराम त्रिपुरा दगी निंगथौजम दिलीप असम दगी लरे लाकपम सुटी कुमार अमदी मणिपुर द लेबा CSO गी मियोय क्याना सरुक याखे म्यांमार यावना तोंगान बा लेबाकता खुंदाख्रबा मियोय यांखैदा इकाई खुमनबा उत्पा ओइना खुदोलपोट पिखि वांगांखिबसिंगना फोंगरोकनखिबदा मरम अमदगी मचोय ताख्रबसिंग असि असेंगबा पोंगनफमदि मणिपुरनि तोंगान बा लमदा लेरगा लोन अमदि कल्चर ngaknaba kanna hotnari बांग्लादेश तदि मितै मयek tamnaba government ta kanna ngangnari haikhi मुतुआ बहादुर न फोंगदोखिबदा अखोइना हियांगैदा निगोल चाकौबा तौरिबसि मखोइना अवा लेबाकता हनख्रगा चाकौबगी थौरम पांथोकनबा होनबनि हाइखि अवा लेबाकता सुगुबा निगोल चाकौ हाइबा थौरमसे पांथोकलदि अपुनबा मैतै मयामसे पुन्ना अखोइ खमुइनाबा अमा मथौ ताने खालि मरमदि अमागा सामिनाबा यादबा अली मामा लोन ngang ngamdrabase ngang ngamlapuni हाइबा वाइ खरदि ai थमदगे सिंगसुबम अकाबना लेखिदबगी मापल सुबा निंगसिंग थौरम मिलाल अमदि मैतै नेशनल फ्रंट न पुन्ना सिंधुना पांथोकनबा सेम साख्रे मसिगी मतांगदा ngasi मिलाल मयै लोइसंगदा पांथोकपा पाउमुइसिंगा उनबदा मिलाल गी लुचिंग पुरेल M नाखोंबा मैतै ना फुंगलुखिबदा मथंग सहीगी जनवरी की तांग 22 दा पांथोकदौरिबा थौरमसि अकाबगी लेरोल चनखिबा वा खलै मचिंगदा हैकलेका तमलगा रुमाल थिएटर दा मपुंग ओइबा थौरम पांथोकने लुचिंग पुरेल चिंगसुबम अकाबा निंगसिंग मना असि हंदक सहीगी ओइना ngasepam yumjau mitei amadi ichum kom kairaptagi tomitang kom da piragani MIL da makwangna phangakhibi little flower gi mahairoi jibita okram dasu milalna ikai khumnaba utuna mana pigadore singmi amasung mitei pangal mahairoi singi marakta MIL da mak khwaidagi wangba mahairoi singdasu mana pigani haikhi singsubu akaba ningsing mana dak sahigi oina सही खुदिंग पीबदु मिलान की ओजा काबगी मथंगदा लिसिंग पुर अबिरंबा नासेपुंग ओजा युमजौदा तंपाकी ओइना पिजगनी सिंगमी की ओइना होई इसुम कोंग कैराप की फुलाकपा तुमिथांग कोइगी कोम थोइ बाहर खंगनबा असिदे सिंगमी ओइना पिजगनी हारिबा ओजागी निसिंग मना खुदोन इस्ते सेन की ओइना लुपा लिसिंग तरा अदुगा लेंयान फी अमदि सखंगसी यौजगनी लोनना नुम असिदे अरोइबदा मिलानमदी अमेरिकन बगेदी थमजरीबदी लमदमसिगी नोमता कांगदना इरांग थोकपा असिना मरम ओरगा अथिंगबा अमदी पनबा अकाइबा पिबिदनबैदमक्ता थोरमसि मपुम फानबिनेदमक्ता कोइगी लनाइ लुप सिविल सोसाइटी ऑर्गेनाइजेशन अमदी मियाम पनमक्ता नेशनल फ्रंट अमदी मिलांगी माइकेदगी नोलुक्सरी
Hauzik oiriba Manipurgi Rajnitigi Phibamgi matangda nimit nini chupna sathagadaba miyamgi kharanai mifam ama ngasidagi kuki inda hokre. National Research Center NRC Manipurna Sinduna Pangtokpa Haudopagi Thoramda Professor Y Mohendra NRC gi President Hawum Sanazauba Hanagi Chief Minister Radhavinod Koizam Amadi Manipur College ki Hanagi Principal Professor L Sadanandana Maru Oiba Mirsingoina Sarukia K NRC gi President Hawum Sanazaubana Phongdokibada Manipur gi Hauzik oiriba Rajniti asi geopolitics taunaba amade Manipur da peace accord ki wafam lakpadagi charangnaba phibam amada leirakliba kalup masel gi marakta leinariba mari asi nongmagi phasilaktaba amade kaya asidagi Manipur kaiba yadi haiba wakhalolda lamdam sida khundariba kalup singi luchingba kaya gi mot longnanaba ngasigi thoramasi pangthokpani thoramasida community kuntra manga henbagi luchingba singna wangangani hayeng mi phamasigi aroiba nimitta miyamna yaba warip ama logani magna makhatana phongdokibada territorial integrity leiraba matamda emotional integrity purakani haike kwaitigi maruibada hojiksi aikoigi mari si kwaitigi maruina lorkata masi kaibe yadi habigi mari se kwaitigi marui lorkanda community leaders indagi community ki opinion sing masi khomjal laganda nagana kari pami maitai na kari pami matai pahang kari pami kuki na komariam na kari pami haiba wakal siga si pulap lore harakada sigi kaina biya da lipun si karmai tawdana masi semgat kadagi sagat kadagi haiba porse masi yumbum morga tawbani sida aikogi resolution recommendation si masi mayam bi apamgi matungina logani kamleba mongda nasa ki nota pangiba atmai tordna resist line singiba portion karakata borbodi masi tobiganu haibun singba atuga kugi political status kugi past kugi Manipur gi political status se masigi recognition masu kugi kerosina constitution na sakhangba smai torbod bodi kugi constitutional remedies le bodi tasina emotional integrity prokan habese sisu vertical gi miyang da somdasu yamna moru ba mi aduna emotional integrity le kan da zero integrity prokan habese di aliba wa khumni mas culture gi wa khumni aduna asengbi territorial integrity bus le regadi emotional integrity je masidi soidna prokan haba wasidi soidra buwani Arong nongmai khongdagi kumbi phawba chaliba diesel auto Tata Iris Association amadi School Van Association singna lamdam adongi club organization singa khusamnaduna arong dagi ithai various phawbagi lambi samjin khahari Sahi khudingi January tang 13 da pangthokpa drivers day gi thoram handaksu all Manipur road transport drivers and workers union na sinduna pangthoknaba sem sakre mathau pangthokpada laikhidraba drivers chani tarani thoi ki mafamda ikai khumnaba utkadawre Sanapati district ki manung chana laiba lakmai dagi ngari lisang phawbagi lambi PMGSY gi makhada sengutpada nionggi wangmada thabak chatharamle apunba kilometer taratroklom sangba lambi asi PMGSY gi package number MN06 281 gi makhada lakmai to thiwa bhaya ngari lisang haiduna taraswa phase ki oina WBM loduna black topping gi thabak su athubada pakhalaga dabalambi amani adubu lakmai dagi ngari lisang phawbagi lambi sembagi thodang loriba mailainaba contractor da niom lana thabak asi chatharamba Istv na hakthengna na yengslubada thengnarakibani apunba sanfam lupa crore taruk lakh kuntra lising kun sanfam oiba lambi sembagi thabak asida WBM lobada layer amukhaktada nungdum achoba sijinaramke masigi mathakta PMGSY amagi pakpham thokpa paktre base wall retaining wall water drainage amata sembagi mami tadre masiga loinana lambi mathakta ising chenba mafam singda hafam thokpa ring culvert chu amata palamde PMGSY gi makhada suriba thabak asigi 0.5 di purul dagi kilometer 35 changsilaga leiriba lakmai khunjinda thabak asigi matangda signboard natraga display board chu khinde masina maram oiraga thabam thokpa lambi gi maming lambi ga sangba maintenance contractor gi maming achangba senpham lambi semba lusinba gi matam amadi bituminous ki athabana chingba amata miyam da khangba ngamre lambi gi phibam yengsinba gi khongsat aduda ngari khulen gi AD member RK Thotrei Haibung Kulengi ADC member P Bhaini Susarugya ke lambi asigi oiriba phibam asigi matangda ngari lesang khulgi chairman Peter na phongdorakibada thabaga si surakpa matamda singling gi thabak niom chumna tawdre haina contractor gi mathakta maral sirakle ni pin de besi atopanate singling ju pachana ta hodaba adu singling
tawdutana mana WPM tiki matu su oversize tiki sure ka sum leibse ekhoi khunja sing ni su matu yarwe tawuno aire su mana khunja gi mutikri su lawdutana ma tawning khotning ba tawra ka lere adu chiksu yungo asum su lok macha du su uchik paba rank over ni atopa kri no se kri su haptutana sum lere aduna oranung chu thal lakba kanda lambi si turin walaga asum chenminina ubailai dedena uchik phabusi kri su haptubinina matudi yarwa hebigi ekona yaning de bigi phungtok lambi pekpa sida rank retaining ward semgada mafam atu su samau dedena mana kongi praja gi mutta kri su putudena mana tawning khotning ba tawraka sum laibigi ekona yarwa sidi khon chasing yarwa ne ngsi tawri bisi sini Senapati district ki manung chana laiba lakhamai tu thiwa via ngari lisang hariba work program asi PMGSY gi makha lambi siam na nabigdam ta thabak half khibagal loina na thabak asi singling gi thabak chu loisale ama di black topping gi thabak hojik ji pakhana ba thorang leire adu yamna luri wafam di mafam asi leiriba koin satuni yengchelu matam da ma gi lambi asi PMGSY gi pakpham thongpa lambi gi chang adu hojik pak pa udri loina lambi asi masang asi da koin lakpa matam da khoi gi ising tungba ising chendabam jaga sing da su ring culvert half ya from the house power half the WPM gi thabak sing pakhatuna black topping thabak si pakhana ba huji thorang to lai rai jin haiba sini masigi mathak da akhoi gi WPM lobo matam de yengbiu sa season ri banung gi size ya tuki batik achoba size ni huji mang de lebi banung gi size sini mari lena ba Manipur State Road Development Agency na haiba thabak si yengchenduna lamdam asom da leiba mioi praja sing chathok chasinda atuki matik afaba lambi ma pinna ba thagba sing lokotpa matam oire haiba wafam asini Senapati district ki manung chana leiba ngari lisang dagi camera person jiban galoina na paudam jariba noreningum ISTV news accident thokpagi thodokta mi ema sire thodo singa se pung nipan khairom taba matamda lamfel police station gi manung chanba national highway dagi tera khrazam lerak changpham traffic island maya da thokhibani laikhidraba mi adu de khunrakum samungau chai humpunipan tera mai bilek tugini ma khana jam college da physics department da oza oiramba mi ni hare thodok thokum dagi phangba pawgi matungina laikhidraba samungau na cycle tongduna chatlengai da pathoi da leiba SVS construction gi deeper MN05C 0914 ashna national highway dagi tera khrazam lerak lomda thorok pada takpadagi laikhidabani hare gari asibu thorok leba driver police ta sangjekre khoisaung naraba miyam na deeper gari adubu amanga ta thokan kre matam sana police laktuna miyam adubu control tawki lamdamadongi club ki miyo amana phongdorakpada hairiba mafam asida mamang da su accident thokpa kya laikre tera khrazam lerak machinda leiriba traffic island asi mathau tohandrabadi khrazam lerak ta SBS construction gi makhal amatagi gari chatpa yararoi haina phongdorakle mafam sida hariba jaga simaktada adu ngarang na adu se dibana car ama thome mai tawna akhoi accident toy malak badagi sarkar traffic point thamna ba haire traffic point ama sabire se traffic point mathau tawbide mathau tawde khindang khilaga traffic thambide ade police picketing ama thambiyo ju thambide sarkar su tumina sum leichen ba adagi dimper machine sine nong nong helak panina akhoi speed su thabida ba accident gi thokpa chang hen malak badagi asi chaur be miyam sina dimper tugai ba khokpa tawrei ba se sai pen man da ba thamoi da sarkar da haina de dimper mapu da haina gari thobu su thabida ba sum accident thokpai chang yam helak ba de ngasi ga mi shire asiba yor pisa lekai praja mayam sigi thamoi sida khoi khangam da ba chongning bagi hunna mala ya ba madum bangna masiki thabak che tawbani aduna machi aina maruina khoi news pawche gi budang daina hajani badi sarkar na miyeng jangbiduna haiba traffic point sigi crossing mari sida yam maruina traffic point thambiba traffic thamachu traffic person amakhatanu chi yaroi haibadi si yam chawa highway amakhni adude FCS ki laiba FCI ki laiba godown si gari mayam siga aju traffic thamachu traffic person ahu mari thambiba amachung police picketing ama thambiba madu da masi ki accident thokgi poche khara hagadra haiba chai sarkar ki maigi chingchani Narrative Art की seminar Jain Manipur Dance Academy Hall the Pangthokre All Manipur Wari Liba Association and Research Center Khurai Sugum Nekaina Regional Center for Cultural Heritage Yari Poka Kusam Naduna Pangthokhiba seminar Hogdokpagi Tharamda MP Dr. Timaina Yauna Tongan Ba Myekana Sarugya ki hari
Sahi sida Bisnupur district tagi Kabrang Mahum KG lising mga chani mai pakna putokani haibagi thazabalaire. District asigi Kabrang thariba farm singda Istv news na sericulture official singa chatuna yaksun kibada pibamasi thengnarakibani. Department ke official singdagi phangba pauda district asigi oina circle tarukta mai pakna Kabrang sak pambi thare. North East Region Textile Promoting Scheme gi makada ing solution tara marigi oina beneficiary sama Khandoktuna achangba khudingmak government na putoktuna kabrang thabagi thabak paikhatpani. District asigi manung chanba thinungai phubala tronglaubi kumbi amadi moirangna chingba mafam kayada hauzik mai pakna kabrang thaba ngamle ing solution ani tara tarukta scheme asimaki makada farmer chahum khangatuna state asida sericulture gi potok marang kaina putokna ba pandam thamle masigi damak rooming room, nursery farm, amadi rearing farm na chingba semgatpa ayambana loire. Khara amana kana semgatpagi thabak sathare. Sahi asigi oina Kabrang Mahum KG lising mga chani putokpa ngamgani. Ing solution ani tara taruktana saruk ahum hengatna putokpa ngamgani. Masida mathau taba chara lag tara taruk longmi singda yenthokna ba sem saba hore. District Sericulture Officer I Keshogi lamjing makhada thabak thoram singasi paikhatpani haina ningthau khong amadi kumbi circle gi Inspector R.K. Anjanna Fundurakle. Anyhow, Tawduna, 6 lakhs some of the Kisan Nazari, who's using Tawduna later. But the Lemuri Basi, who Hayang City, pulling Torani, but the Lemuri, Walori, Saruksi, Yam Tuna, Paikanabaki Toran, Kudimuk later, land preparation lawyer. Aduna, a quick beneficiary amana, a queen target Tori Basi, 52 kg. Par beneficiary na. Sagolbal ingudam niraktagi say kun mangarom suraba naha amatera bazada leba pukrida taduna siramle. Ngasi ayupong ani makairom taba matamda mahake asiba haksang adu tera pukrida taduna lerambadagi miyam na lokhatke. Imong manungdagi phangba pawgi matungina mahak ngarang numidang tera bazada mamanabagi sosti ama yaugani haina chatkibani haire. Manipur Muslim Welfare Organization gi mangarak suba mapok kumon thoram ngase Manipur Press Club te panthukre thoram aduda Waqf Board ki Chief Executive Officer Muhammad Nizamuddin Manipur Muslim Welfare Organization gi President Phundrai Mayum Abdullah Pathal United Manipur Muslim Women's Development Organization ki President Anuwari Nurjahan amadi All Manipur Muslim Student Organization ki President Muhammad Farid Khana maru oibmesing oina sarugya ke Organization asigi thau puramba amadi haujik thau puriba singda organization na kudol pot pk inner line permit system yauna lebaki issue kayada muslim singna lokhiba thodang singbu singthana ke haujik maroiba pawmu khangabokta leiba new public higher secondary school maisa kre Istv pawmiyang tabiriba singba mukahana khurumjare